ꯑꯩꯈꯣꯏ ꯂꯧꯔꯤ ꯁꯦꯡꯕ ꯉꯁꯤ ꯖꯇ꯭ꯔꯥ ꯂꯧꯕ ꯍꯧꯔꯦ꯫ ꯃꯃꯥꯡꯗꯗꯤ ꯂꯧꯔꯤ ꯁꯦꯝꯈꯤꯗꯦ, ꯀꯃꯥꯏꯅ ꯍꯥꯏꯒꯗ ꯑꯗꯨꯝ ꯃꯍꯥꯗꯦꯕ ꯂꯧ ꯎꯁꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯁꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯣꯡꯉꯤꯕ ꯀꯔꯤ ꯂꯧꯔꯤꯁꯦ ꯄꯨꯔꯥ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯋꯥꯏ ꯇꯩꯔꯛꯀꯅꯤ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯒꯦ, ꯐꯖꯅ ꯎꯊꯒꯦ, ꯑꯗꯨꯒ ꯂꯧꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯊꯣꯛ ꯂꯩꯅ ꯄꯨꯊꯣꯛꯅꯕꯀꯣ, ꯃꯤꯔꯝꯗꯒꯤ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ꯫ ꯑꯩꯉꯣꯟꯗꯒꯤ ꯆꯥꯕ ꯈꯔ ꯀꯣꯟꯅꯍꯧꯔꯗꯤ ꯑꯩꯐꯧꯗꯤ ꯂꯩꯔꯔꯣꯏꯗꯅ꯫ ꯃꯊꯪ ꯑꯩꯒꯤ ꯆꯥꯕ ꯀꯣꯟꯅꯔ ꯃꯇꯨꯡꯗ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯑꯃꯨꯛ ꯍꯣꯠꯅꯒꯦ꯫ ꯁꯤꯅꯤ ꯉꯁꯤꯒꯤ ꯂꯧꯁꯤꯡ꯫ ꯑꯩꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯉꯁꯤꯗꯤ ꯁꯨꯊꯕ ꯍꯧꯔꯔꯣꯏ꯫ ꯑꯁꯤ ꯃꯇꯦꯛꯁꯤꯃ ꯖꯇ꯭ꯔꯥ ꯂꯧꯕ ꯍꯧꯔꯝꯃꯦ꯫ ꯉꯁꯤ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤꯀꯣ, ꯇꯥꯡ 22, 2025꯫ ꯄꯨꯡ 4ꯁꯨ ꯇꯥꯁꯟꯈꯔꯦ, ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯒꯠꯂꯒꯦ꯫ ꯌꯥꯝ ꯌꯥꯝꯃꯤ, ꯐꯩꯗꯣꯝ 1, 2, 3, 4, 5, 6, 7, 8, ꯐꯩꯗꯣꯝ 8꯫ ꯃꯊꯛꯁꯤꯗꯤ ꯐꯖꯅ ꯁꯣꯡꯕꯅꯤ ꯑꯣꯏꯕ꯫ ꯁꯝꯕꯣꯛ ꯈꯣꯏꯕ ꯍꯧꯔꯦ꯫ ꯂꯧꯔꯤ ꯀꯩꯀꯩ ꯁꯦꯡꯗꯣꯛꯄꯗꯤ ꯅꯪꯗ꯭ꯔꯦ, ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟ ꯑꯃ ꯈꯣꯏꯗꯣꯛꯇ ꯌꯥꯗ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯟꯗ ꯊꯝꯕꯗꯤ ꯌꯥꯗꯦ꯫ ꯂꯧꯔꯤꯗꯤ ꯁꯣꯛꯊꯔꯦ, ꯈꯣꯏꯔꯀꯥꯟꯗ ꯈꯪꯉꯤ꯫ ꯁꯣꯝꯒꯤ ꯂꯧꯔꯤ ꯅꯍꯥꯟ ꯁꯦꯡꯗꯣꯛꯈꯤꯕꯁꯤꯃꯗꯤ ꯌꯥꯝ ꯐꯔꯦꯀꯣ꯫ ꯐꯩꯗꯣꯝ 1, ꯂꯧꯔꯤ 2ꯀꯣ, ꯃꯊꯛꯀꯤꯁꯤꯒ ꯈ꯭ꯋꯥꯏ ꯃꯊꯛꯀꯤ ꯑꯁꯤꯁꯤ ꯁꯦꯡꯗꯣꯛꯄꯗ ꯋꯥꯠꯂꯤꯁꯤꯒꯗꯤ ꯂꯧꯔꯤ 1, 2, 3 ꯋꯥꯠꯂꯤ꯫ ꯑꯁ ꯈꯣꯏꯕ ꯌꯥꯗꯗꯅ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ, ꯏꯐꯨꯠ ꯐꯥꯎꯒꯠꯇꯅ ꯄꯨꯊꯔꯒ ꯃꯔꯥꯡ ꯀꯨꯏꯅ ꯂꯩꯔꯨꯔꯦ꯫ ꯈꯣꯏꯕ ꯌꯥꯕ ꯈꯔ ꯈꯣꯏꯔꯦ, ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯦ ꯄꯨꯊꯗꯅ ꯏꯐꯨꯠ ꯐꯥꯎꯒꯠꯇꯅ ꯁꯤꯗ ꯌꯥꯝ ꯆꯥꯎꯔꯦ ꯌꯦꯡꯉꯣ꯫ ꯌꯣꯄꯥꯛꯅ ꯍꯣꯠꯅꯗ ꯌꯥꯔꯣꯏ ꯍꯌꯦꯡ ꯉꯁꯤ ꯀꯟꯅ ꯈꯣꯏꯔꯤ꯫ ꯐꯩꯗꯣꯝ 2 ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯃꯥꯡꯗ ꯁꯤ ꯃꯣꯏꯅ ꯂꯝꯕꯤ ꯁꯦꯝꯕꯗ ꯆꯤꯡ ꯂꯩꯕꯥꯛ ꯅꯤꯡꯒꯥꯏꯔꯛꯄꯒꯤ ꯇꯣꯡꯈꯠꯂ ꯂꯩꯕ, ꯑꯗꯨ ꯂꯩꯇꯦ ꯃꯥꯟꯅꯅꯕ ꯁꯦꯝꯃꯤꯅꯤ꯫ ꯁꯤꯁꯨ ꯈꯔ ꯁꯦꯝꯕꯤꯌꯣ ꯍꯥꯏꯕꯅꯤ, ꯑꯗꯣ ꯁꯦꯝꯗ꯭ꯔꯦ꯫ ꯃꯊꯪ ꯈꯣꯏꯕꯗ ꯁꯦꯝꯃꯒꯦ, ꯈꯖꯤꯛ ꯁꯦꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯨꯖꯥꯛ ꯄꯥꯟꯕ ꯍꯧꯔꯦ꯫ ꯂꯧꯁꯨ ꯈꯣꯏꯗꯣꯛꯑꯦ, ꯂꯧ ꯈꯔ ꯑꯇꯣꯡꯕꯗꯨ ꯁꯦꯝꯗꯣꯛꯑꯦ, ꯈꯖꯤꯛ ꯁꯦꯝꯃꯦ꯫ ꯁꯤꯗ ꯁꯤ ꯑꯃꯨꯛ ꯈꯣꯏꯗꯣꯛꯄꯤꯌꯣꯅ ꯈꯣꯏꯍꯜꯂꯦ꯫ ꯄꯨꯔꯥ ꯑꯃ ꯂꯩꯌꯦ꯫ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠ ꯋꯥꯡꯈꯠꯂꯦ꯫ ꯃꯨꯛꯊ꯭ꯔꯨꯕꯤ ꯄꯥꯝꯕꯤꯅꯤ꯫ ꯁꯤꯅ ꯄꯣꯊꯥꯅꯕ ꯎꯖꯥꯎ꯫
ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥꯗꯣꯔꯛꯑꯦ ꯅꯣꯡ ꯑꯃꯨꯛ ꯆꯨꯈ꯭ꯔꯦ ꯂꯣꯛꯇꯤ ꯐꯖꯅ ꯇꯧꯍꯧꯔꯦ ꯑꯩ ꯂꯧꯔꯤꯁꯤꯁꯨ ꯐꯖꯕꯅꯤ ꯌꯥꯝ ꯇꯦꯟꯕꯅꯤ ꯃꯊꯛꯀꯤ ꯑꯅꯤꯁꯦ ꯂꯣꯏꯔꯦꯀꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯩꯔꯥ ꯑꯠꯇ ꯀꯣꯛꯇꯣꯟꯗ ꯂꯩꯔꯦ ꯅꯨꯡꯁꯥꯁꯦ ꯃꯃꯤꯁꯦ ꯍꯦꯟꯇꯣꯛꯑꯒ ꯈꯖꯤꯛꯇꯪ ꯍꯦꯟꯇꯣꯛꯑ ꯇꯥꯏ ꯏꯁꯥꯗꯒꯤ ꯁꯤ ꯈꯤꯇꯪ ꯐꯥꯝꯕꯁꯤꯗ ꯗꯝꯁꯤ ꯂꯣꯏꯕ ꯋꯥꯅꯤ ꯁꯥꯡꯗꯕꯅꯤꯗ ꯇꯦꯟꯕꯅꯤ 100 ꯃꯤꯇꯔꯗꯤ ꯍꯦꯟꯕ ꯏꯁꯤꯡ ꯂꯩꯔꯦ ꯅꯩꯕꯗꯤ ꯌꯥꯔꯕꯅꯦ ꯑꯗꯣ ꯂꯧꯔꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯁꯦꯝꯈꯤꯒꯦ ꯍꯟꯗꯛꯇꯤ ꯈꯤꯇꯪꯁꯨ ꯉꯜꯂꯤꯀꯣ ꯖꯨꯟ ꯑꯁꯤ ꯖꯨꯟꯒꯤ ꯇꯥꯡ 3ꯂ ꯑꯗꯨꯃꯥꯏꯅ 2 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯈꯟꯕꯗ ꯁ꯭ꯋꯥꯏꯁꯦ ꯈꯣꯏꯕ ꯌꯥꯎꯁꯜꯂꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯡꯆꯥꯁꯤꯅ ꯃꯔꯨꯞ ꯑꯃ ꯃꯥ ꯄꯦꯠꯄ ꯃꯥꯟꯕꯖꯥꯠꯅꯤ ꯁꯤꯒꯤ ꯄꯨꯊꯈꯤꯕꯁꯤꯗ ꯉꯁꯤ ꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯩꯗꯤ ꯃꯇꯥꯏ ꯕꯣꯔꯗꯔ ꯂꯣꯏ ꯄꯥꯏꯔꯛꯑꯗꯕꯅꯤ ꯍꯧꯖꯤꯛ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯊꯛꯀꯤꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯖꯪꯒꯜ ꯁꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯦ ꯂꯧꯔꯤ ꯁꯦꯡꯗꯣꯛꯄ ꯉꯝꯕꯁꯦ ꯃꯃꯥꯡꯗꯗꯤ ꯂꯥꯟ ꯆꯠꯇꯅꯀꯣ ꯂꯥꯟ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯇꯧ ꯂꯩꯗꯅ ꯉꯝꯍꯧꯗꯦ ꯏꯁꯥꯒꯤ ꯊꯕꯛ ꯑꯝꯇ ꯐꯧꯁꯨ ꯂꯣꯛꯈꯤꯗꯦ ꯐꯧꯕꯣꯠ 11 ꯈꯛꯇꯅꯤ ꯁꯤꯗꯩ ꯂꯣꯛꯏꯁꯦ ꯆꯥꯎꯈ꯭ꯔꯕꯁꯤꯗꯒꯤ ꯍꯟꯇꯛ ꯑꯃꯨꯛ ꯗꯥꯎ ꯌꯦꯡꯒꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡꯁꯤꯁꯨ ꯑꯃꯨꯛ ꯆꯨ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯑꯁ ꯁꯤ ꯂꯧꯔꯤꯁꯦ ꯍꯣꯔꯦꯟ ꯀꯣꯛꯑꯀꯥꯟꯗ ꯎꯠꯂꯛꯀꯦ ꯑꯁ ꯀꯔꯤꯅꯣ ꯂꯧꯔꯤꯁꯦ ꯊꯕꯥꯛꯃꯨꯛ ꯋꯥꯡꯕꯁꯤꯗ ꯃꯊꯥ ꯁꯥꯔꯛꯏ ꯁꯤ ꯅꯣꯡꯃ ꯆꯪꯉꯦ ꯉꯔꯥꯡ ꯑꯁꯤ ꯃꯊꯛꯀꯤ ꯂꯣꯏꯁꯤꯜꯂꯤꯅꯦ ꯁꯤ ꯉꯔꯥꯡ ꯄꯨꯡ 2ꯗꯒꯤ ꯁꯨꯕ ꯍꯣꯏꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯑꯁꯣꯝꯗ ꯃꯣꯔꯣꯛꯀ ꯊꯥꯔꯨꯔꯦ ꯑꯗꯨꯒ ꯉꯁꯤꯁꯤꯁꯨ ꯄꯨꯡ 11 ꯃꯈꯥꯏ ꯑꯗꯥꯏꯗꯩ ꯁꯨꯕꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡ 12 ꯃꯈꯥꯏ ꯑꯗꯥꯏꯗ ꯐꯝꯃꯨꯔꯦ ꯄꯨꯡꯒꯥꯏꯃꯨꯛ ꯀꯩꯃꯨꯛ ꯅꯨꯡꯁꯥ ꯍꯥꯏꯒꯠꯇꯅ ꯁꯥꯔꯛꯇꯅ ꯁꯤ ꯐꯠ ꯂꯥꯎꯅ ꯂꯣꯏꯁꯟꯕ ꯌꯥꯗꯕ ꯁꯤꯁꯤ ꯎꯁꯤ ꯁꯨꯃꯥꯏꯅ ꯌꯥꯟꯊꯠꯂꯛꯑꯒꯅꯦ ꯑꯃꯨꯛ ꯂꯪꯁꯦꯛꯀꯗꯣꯏꯕ ꯑꯗꯨꯅ ꯃꯇꯝ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯃꯇꯥꯏꯁꯤꯁꯨ ꯌꯣꯄꯥꯛ ꯌꯥꯜꯂꯛꯄꯅꯤꯅ ꯍꯣꯔꯦꯟ ꯎꯠꯂꯛꯀꯦ ꯁꯤꯁꯦ ꯀꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯔꯦꯀꯣ ꯄꯨꯡ 4 ꯇꯥꯗꯧ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤ ꯁꯔꯨꯛ 4 ꯊꯣꯛꯄꯒꯤ 1 ꯋꯥꯠꯂꯤ 3 ꯊꯣꯛꯄꯩ 1 ꯋꯥꯠꯂꯤꯑꯕ ꯏꯁꯤꯡ ꯀꯟꯅ ꯇꯥ ꯂꯩꯔꯦ ꯁꯣꯝꯗ ꯁꯤ ꯃꯇꯦꯛꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯂꯧꯔꯤꯁꯦ ꯇꯦꯟꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯡꯉꯦ ꯍꯩ ꯁꯤ ꯂꯧꯔꯤꯁꯦ ꯑꯗꯨꯅꯅꯤ ꯅꯣꯡꯃ ꯆꯪꯉꯦ ꯍꯥꯏꯁꯤꯅꯦ ꯃꯃꯥꯡ ꯆꯍꯤꯁꯨ ꯑꯃꯨꯛ ꯂꯧꯔꯤꯁꯦ ꯀꯩꯝꯇ ꯁꯦꯝꯗꯅ ꯂꯧ ꯎꯁꯟꯈ꯭ꯔꯦ ꯃꯍꯥꯗꯦꯕ ꯂꯧꯎ ꯂꯥꯟ ꯅꯨꯡ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯨꯟ ꯉꯥꯛꯄ ꯆꯠꯄ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯤꯉꯩꯗ ꯅꯪꯍꯧꯗꯕ ꯎꯗꯗꯤ ꯌꯥꯗꯕ ꯑꯗꯨꯝ ꯀꯥꯕꯨ ꯎꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯈꯔꯕꯨ ꯂꯣꯛꯑꯗꯤꯅ ꯐꯖꯅ ꯎꯈꯤꯗꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯂꯣꯏꯔꯀꯥꯟꯗ ꯐꯖꯅ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯑꯩꯒꯤ ꯂꯧꯗ ꯃꯤ ꯆꯪꯉꯨ ꯌꯥꯗꯕꯒꯤ ꯃꯔꯝꯁꯦ ꯁꯤ ꯂꯩꯔꯦ ꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ ꯂꯥꯎꯔꯤꯅꯦ ꯑꯩ ꯆꯪ ꯏꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏ ꯂꯩꯔꯦ ꯃꯤꯁꯨ ꯆꯪꯕ ꯀꯤꯕ ꯁꯣꯝ ꯁꯥꯏꯗꯠꯇ ꯂꯩꯕꯁꯤ ꯈꯨꯃꯟꯅꯦ ꯍꯥꯏ ꯁꯣꯝꯗ ꯂꯩꯕꯁꯤ ꯈꯨꯃꯟ ꯏꯄꯥ ꯏꯕꯨꯡꯉꯣꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯍꯟꯉꯩꯅ ꯍꯧꯖꯤꯛ ꯄꯨꯡ 5 ꯇꯥꯔꯦ ꯆꯞ ꯆꯥꯅ ꯑꯗꯨ ꯄꯨꯡ 5 ꯆꯞ ꯆꯥꯅ ꯂꯣꯏꯕ ꯉꯝꯃꯦ ꯆꯦꯡ ꯂꯩ ꯈꯔ ꯍꯧꯔꯤ ꯃꯇꯥꯏꯗꯀꯣ ꯃꯈꯨꯟꯗꯤ ꯐꯖꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯩ ꯀꯣꯛ ꯆꯟꯕ ꯑꯃ ꯐꯖꯔꯦ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯏꯁꯤꯡꯒꯤꯁꯨ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯁꯤ ꯂꯧꯔꯤꯁꯦ ꯍꯦꯛ ꯂꯣꯏꯕꯒ
ꯔꯣꯇꯥꯕꯦꯇꯔꯅ ꯅꯩꯈꯥꯏꯔꯅꯤ ꯑꯗꯨꯒ ꯍꯨꯟꯖꯤꯜꯂꯅꯤ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯊꯥꯡꯖꯤꯡ ꯊꯥꯔꯒꯦ ꯌꯦꯡꯉꯒꯦ ꯍꯥꯔ ꯅꯨꯡ ꯐꯖꯅ ꯆꯥꯏꯔꯒ ꯂꯧꯔꯤ ꯃꯊꯛꯀꯤꯁꯦ ꯋꯥꯠꯂꯤ ꯃꯊꯛꯀꯤ ꯄꯔꯦꯡꯁꯤꯀꯣ ꯑꯁꯤ ꯂꯣꯏꯔꯗꯤ ꯂꯣꯏꯔꯦ ꯄꯨꯡ 5 ꯇꯥꯔꯦ ꯑꯩꯅ ꯁꯤꯁꯦ ꯁꯦꯡꯇꯣꯛꯁꯤꯔꯥꯅꯁꯨ ꯇꯧꯔꯒ ꯃꯩ ꯊꯥꯔꯤꯉꯩꯗ ꯃꯇꯝꯁꯨ ꯌꯥꯝ ꯀꯨꯏ ꯆꯪꯈ꯭ರೆ ꯃꯁꯤ ꯁꯦꯡꯗꯣꯛꯄ ꯁꯤꯃꯗꯤ ꯌꯥꯝ ꯀꯨꯏ ꯆꯪꯉꯤ ꯂꯧꯔꯤꯒ ꯃꯥꯟꯅꯗꯦ ꯑꯃ ꯌꯥꯜꯂꯤꯉꯩꯗ ꯑꯃ ꯍꯥꯏꯊꯔꯛꯄꯤ ꯇꯧꯋꯤꯀꯣ ꯑꯗꯨ ꯏꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯆꯦꯜꯂꯛꯑꯦꯅ ꯑꯩꯅ ꯃꯊꯛꯇꯒꯤ ꯁꯤ ꯄꯨꯈ꯭ꯔꯤ ꯄꯥꯔꯖꯥꯔꯥꯅ ꯈꯟꯕ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯤꯗ ꯅꯧꯅ ꯑꯃ ꯐꯥꯎꯒꯠꯄꯤꯔꯝꯃꯦ ꯐꯖꯕ ꯌꯥꯝ ꯂꯥꯎꯋꯦ ꯃꯈꯨꯟꯁꯦ ꯁꯤꯗ ꯏꯕꯨꯙꯧ ꯑꯃ ꯏꯕꯨꯙꯧ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤ ꯃꯈꯨꯟꯁꯦ ꯐꯥꯎꯒꯠꯄꯤꯔꯝꯃꯦ ꯁꯤꯁꯦ ꯑꯩ ꯆꯪꯁꯤꯟꯕ ꯀꯤꯗꯅ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯅꯩꯔꯛ ꯈꯨꯝꯁꯨ ꯇꯧꯔꯝꯃꯕꯅꯤ ꯍꯥꯏꯐꯦꯠ ꯅꯩ ꯇꯧꯔꯝꯃꯦ ꯑꯗꯩꯅ ꯑꯩ ꯆꯪꯁꯤꯜꯂꯔꯣꯏꯒꯦꯅ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯏꯁꯤꯡꯗꯤ ꯋꯥꯠꯂꯔꯣꯏ ꯇꯧꯕꯇꯕꯨ ꯏꯕꯨꯙꯧꯗꯤ ꯂꯩꯔꯦ ꯁꯤꯒꯤ ꯏꯁꯤꯡ ꯏꯐꯨꯠꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯥꯕꯗꯧꯅ ꯇꯧꯔꯤ ꯈꯨꯠꯁꯤꯕꯨ ꯅꯤꯛꯁꯜꯂꯤ ꯊꯕꯛ ꯇꯧꯕꯒꯤ ꯁꯤ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯇꯩ ꯖꯒꯥꯗ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯏꯁꯤꯡꯁꯦ ꯆꯦꯟꯊꯔꯛꯑꯦ ꯏꯁꯤꯡꯕꯨꯗꯤ ꯑꯗꯨꯝ ꯁꯤ ꯖꯒꯥꯁꯤ ꯌꯦꯡꯉꯨꯀꯣ ꯁꯤ ꯀꯩꯅꯣꯝ ꯂꯩꯔꯕꯅꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯨꯟ ꯂꯩꯔꯒ ꯃꯁꯥ ꯂꯦꯡꯉꯛꯄꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯄꯪꯈꯟ ꯈꯟꯖꯟꯕꯩꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯇꯩꯗꯨꯗꯤ ꯁꯨꯡꯀꯥ ꯀꯥꯗꯦ ꯁꯤ ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯑꯗꯣ ꯑꯩꯗꯣ ꯍꯩꯅꯔꯛꯇ꯭ꯔꯕ ꯌꯣꯄꯥꯛ ꯇꯧꯁꯜꯂꯨꯕꯗꯩꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯊꯣꯛꯑꯅꯤ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯅ ꯂꯥꯛꯑꯅꯤ ꯍꯩꯅꯗ꯭ꯔꯦꯕ ꯉꯁꯤꯗꯤ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯁꯤ ꯃꯇꯦꯛꯁꯤꯗꯪ ꯇꯧꯔꯦ ꯇꯪꯈꯥꯏ ꯌꯧꯗꯦ ꯈꯤꯇꯪ ꯇꯧꯔ ꯇꯣꯛꯑꯦ ꯃꯈꯨꯟ ꯂꯩꯔꯝꯗꯅ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯊꯣꯛꯑꯅꯤ ꯕꯤꯔꯤ ꯀꯥꯞꯄꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯀꯥꯞꯄꯤ ꯒꯣꯡꯉꯣꯟꯁꯦ ꯑꯗꯨꯝ ꯃꯈꯨꯟ ꯂꯩꯌꯦ ꯁꯤꯗ ꯃꯈꯨꯟ 2 ꯂꯩꯔꯝꯃꯦ ꯕꯤꯔꯤ ꯀꯥꯞꯄꯗꯣ ꯄꯥꯗꯦ ꯑꯗꯣ ꯏꯁꯤꯡꯁꯤꯗꯤ ꯍꯥꯏꯀꯠꯇꯅ ꯂꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁꯤ ꯑꯩ ꯏꯕꯨꯙꯧꯅ ꯄꯤꯅꯕꯤꯕ ꯑꯩꯉꯣꯟꯗ ꯂꯟ ꯊꯨꯝ ꯄꯤꯅꯕꯤꯕ ꯑꯣꯏꯔꯝꯃꯦ ꯑꯇꯩ ꯑꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯁꯤꯒꯤ ꯖꯒꯥꯗ ꯃꯈꯨꯟ ꯑꯆꯧꯕ ꯑꯃ ꯐꯥꯎꯒꯠꯂ ꯂꯩꯔꯦ ꯏꯁꯤꯡ ꯑꯣꯔꯣ ꯂꯥꯛꯑꯦ ꯁꯤꯗꯒꯤ ꯑꯗꯣ ꯁꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯁꯤꯗꯤ ꯑꯥꯗꯒ ꯌꯨꯔꯤꯁꯦꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯤꯗꯕꯒꯤ ꯊꯥꯆꯟꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯈꯔ ꯁꯨꯊꯔꯦ ꯃꯇꯦꯛ ꯈꯛꯇꯪ ꯉꯥꯏꯔꯦ ꯁꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯗꯨꯝ ꯄꯠ ꯂꯥꯎ ꯂꯣꯏꯁꯤꯜꯂꯒ ꯌꯥꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯣꯝ ꯄꯔꯦꯡꯁꯨ ꯍꯥꯏꯊꯔꯝꯕ ꯃꯌꯥꯝꯁꯤ ꯀꯛꯊꯠꯂꯒ ꯁꯣꯝ ꯂꯣꯏ ꯅꯝꯁꯤꯟꯈ꯭ꯔꯦ ꯌꯥꯔꯅꯤ ꯁꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯄꯔꯦꯡꯁꯤ ꯍꯌꯦꯡ ꯁꯤ ꯃꯊꯛꯁꯦ ꯁꯤ ꯍꯌꯦꯡ ꯁꯦꯡꯇꯣꯔꯛꯑꯒ ꯆꯨꯖꯥꯛ ꯊꯥꯖꯤꯟꯈ꯭ꯔꯅꯤ ꯀꯨꯏꯔꯣꯏ ꯁꯤ ꯁꯦꯡꯕꯗꯤ ꯇꯦꯛ ꯇꯦꯛ ꯇꯧꯕꯗ ꯍꯞꯇꯥ ꯑꯃꯃꯨꯛ ꯆꯪꯒꯗ꯭ꯔꯥ ꯅꯣꯡꯃꯒꯤ ꯄꯨꯡ ꯑꯃꯃꯝ ꯁꯨꯕꯗꯀꯣ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯆꯪꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯃꯟ ꯈꯥꯖꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯂꯧ ꯃꯇꯝꯗ ꯑꯩ ꯆꯨꯖꯥꯛ ꯊꯥꯖꯤꯜꯍꯧꯔꯒꯦ ꯁꯟ ꯐꯥꯖꯤꯟꯅꯔꯤꯉꯩꯗ ꯉꯁꯤꯒꯤ ꯈꯔ ꯁꯨꯔꯦ ꯉꯔꯥꯡꯒꯤ ꯂꯣꯏꯕ ꯉꯝꯗꯕꯗꯨ ꯅꯥꯄꯤꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯊꯤꯔꯩ ꯀꯩꯅꯣꯁꯤꯡꯗꯣ ꯎ ꯋꯥꯁꯤꯡꯗꯨꯗꯤ ꯌꯥꯟꯊꯠꯄ ꯂꯣꯏꯔꯦ ꯇꯤꯡꯒꯪ ꯀꯩꯀꯩꯗꯣ ꯑꯗꯨꯕꯨ ꯂꯧꯔꯤꯒꯤ ꯔꯥꯎꯟꯁꯦ ꯌꯣꯄꯥꯛꯅ ꯁꯨꯃꯥꯏꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯆꯠꯂꯒꯦ ꯑꯁꯤꯒꯤ ꯐꯩꯗꯣꯝ ꯃꯆꯥꯁꯤꯃ ꯍꯌꯦꯡ ꯑꯁꯤ ꯁꯨꯕ ꯍꯧꯅꯤ ꯑꯁꯤ ꯂꯣꯏꯔꯒꯗꯤ ꯔꯥꯎꯟ ꯆꯠꯂꯛꯄ ꯌꯥꯔꯦ
ngꯝꯗꯦꯅꯦ ꯊꯕꯛ ꯃꯇꯝ ꯍꯦꯛꯇ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯨ ꯍꯌꯦꯡꯗꯤ ꯈꯤꯇꯪ ꯉꯟꯅ ꯆꯪꯉꯛꯑꯒꯦ ꯁꯤꯅꯤ ꯑꯁ ꯁꯤ ꯍꯣꯟꯗꯣꯛꯇ꯭ꯔꯤꯅꯤ ꯀꯥꯎꯏꯅꯤ ꯍꯌꯦꯡ ꯇꯧꯕ ꯇꯥꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯄꯨꯡ 7 ꯇꯥꯔꯦ ꯄꯨꯡ 7ꯀ ꯈꯔꯕꯨ ꯍꯦꯜꯂꯝꯃꯅꯤ ꯂꯧꯔꯤ ꯃꯆꯥ 1 2 3 ꯁꯤ ꯂꯩ ꯁꯥꯏ ꯃꯇꯥꯏꯒ ꯂꯧꯔꯤꯁꯦ ꯃꯤꯒꯤ ꯂꯧꯔꯤ ꯃꯆꯥꯗꯣ ꯑꯣꯏꯇꯥꯔꯗꯤꯀꯣ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯗ ꯖꯪꯒꯜ ꯀꯣꯛꯄꯗꯧ ꯀꯣꯛꯊꯣꯔꯛꯄꯁꯤꯗꯗꯤ ꯑꯩꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯗ꯭ꯔꯦ ꯏꯔꯥꯡ ꯌꯥꯎꯔꯨꯗꯅ ꯑꯔꯥꯝꯕꯥꯏꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯐꯥꯈꯤꯕꯁꯤꯡꯗꯣ ꯏꯌꯥꯝꯕ ꯑꯃꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯐꯥꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯏꯔꯥꯡꯗꯣ ꯉꯥꯏꯍꯥꯛ ꯌꯥꯎꯃꯤꯟꯅꯔꯨꯔꯦ ꯑꯗꯨꯅ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯅꯦ ꯑꯩꯅ ꯄꯨꯡ 5ꯗꯩꯅ ꯌꯨꯝꯗꯩ ꯊꯣꯛꯂꯛꯑꯒ ꯁꯨꯔꯤꯁꯦ ꯁꯤ ꯃꯇꯦꯛꯁꯤ ꯁꯨꯕꯅꯤ ꯑꯁꯤꯗꯒꯤ ꯁꯤ ꯃꯇꯦꯛ ꯁꯤ ꯔꯥꯎꯟꯁꯤ ꯁꯨꯕꯅꯤꯀꯣ ꯂꯧ ꯇꯧꯔꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯤꯇꯪ ꯇꯧꯁꯤꯜꯂꯝꯃꯗꯤ ꯁꯤ ꯐꯔꯦ ꯁꯤ ꯀꯣꯛꯑꯦꯗꯅ ꯁꯤ ꯍꯌꯦꯡ ꯇꯧꯒꯗꯕ ꯄꯣꯠꯅꯦꯕ ꯁꯤ ꯉꯁꯤ ꯇꯧꯊꯣꯛꯑꯕꯅꯤꯅ ꯐꯔꯦꯅ ꯍꯌꯦꯡꯗꯣ ꯑꯗꯨꯅꯤ ꯃꯣꯔꯅꯤꯡ ꯋꯥꯛ ꯑꯥꯎꯠꯁꯦ ꯂꯦꯞꯄ ꯌꯥꯗꯦ ꯁꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯗꯣꯛꯑꯦ ꯁꯤ ꯐꯩꯗꯣꯝꯁꯤꯃ ꯂꯣꯏꯔꯦ ꯁꯤ ꯐꯩꯗꯣꯝ 1 2 ꯐꯩꯗꯣꯝ ꯃꯆꯥ ꯑꯁꯤ ꯈꯔ ꯋꯥꯠꯂꯤ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯅꯦ ꯁꯤꯕꯨꯗꯤ ꯑꯗꯣ ꯁꯦꯝꯃꯅꯤꯅ ꯅꯍꯥꯟ ꯑꯗꯨꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤ ꯃꯇꯥꯏ ꯃꯇꯥꯏꯒꯤ ꯊꯤꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯀꯛꯊꯠꯄ ꯋꯥꯅꯤꯗ ꯁꯤ ꯃꯉꯥꯏꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯁꯨꯊꯔꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯏꯁꯤꯡ ꯆꯤꯡꯉꯦ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯆꯤꯡꯕ ꯍꯧꯕꯅꯤ ꯇ꯭ꯔꯦꯛꯇꯔ ꯗ꯭ꯔꯥꯏꯚꯔꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯇ꯭ꯔꯦꯛꯇꯔ ꯂꯩꯔꯨꯗꯕꯩꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯇ꯭ꯔꯦꯛꯇꯔ ꯂꯩꯔꯝꯃꯒꯗꯤ ꯂꯥꯏꯒꯗꯕꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯋꯥꯕꯗꯤ ꯈꯪꯅꯗ꯭ꯔꯦ ꯌꯥꯗꯕꯒꯤ ꯇꯧꯔꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯡ 10ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯄꯨꯡ 1 ꯇꯥꯔꯦ ꯑꯩꯒꯤ ꯍꯥꯟꯅ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨꯃꯤꯒꯤ ꯍꯥꯟꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯍꯥꯟꯅ ꯇꯧꯗ꯭ꯔꯕꯅꯤ ꯃꯤꯒꯤ ꯍꯥꯟꯅ ꯇꯧꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯊꯕꯛꯁꯤ ꯍꯨꯜꯂꯝꯃꯒ ꯑꯩꯈꯣꯏ ꯊꯕꯛꯀꯤ ꯑꯩꯈꯣই ꯕꯣꯁꯇꯨꯗ ꯑꯩꯅ ꯉꯁꯤ ꯍꯨꯜꯂꯝꯃꯒ ꯑꯩ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯤꯅꯦ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯍꯨꯟꯕ ꯅꯪꯒꯗꯧ ꯃꯥꯟꯕ ꯑꯩꯅ ꯄꯨꯡ 10 11 ꯑꯗꯨꯋꯥꯏꯗ ꯂꯣꯏꯔꯒꯗꯤ ꯊꯕꯛꯇꯣ ꯍꯥꯏꯒꯠꯄ ꯌꯥꯏꯗꯅ ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯔꯦ ꯂꯥꯛꯇ꯭ꯔꯤ ꯈꯣꯏꯗ꯭ꯔꯤ ꯏꯁꯤꯡꯁꯤꯁꯨ ꯂꯩꯔꯝꯃꯕꯅꯤ ꯑꯃꯨꯛ ꯀꯪꯈ꯭ꯔꯦ ꯊꯥꯎ ꯂꯤꯇꯔ 3 ꯂꯣꯏꯈ꯭ꯔꯦ 2ꯅ ꯀꯣꯟꯅꯖꯒꯗꯕꯗꯣ ꯀꯪꯈ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯤ ꯑꯃꯨꯛ ꯆꯤꯡꯅꯔꯅꯤ ꯍꯥꯞꯄꯒ ꯃꯥꯡꯉꯦꯗꯅ ꯄꯩꯁꯥꯁꯨ ꯃꯥꯡꯉꯤ ꯃꯇꯝꯁꯨ ꯃꯥꯡꯉꯦ ꯑꯩ ꯁꯤ ꯀꯣꯟꯅ ꯁꯨꯖꯒꯦ ꯈꯟꯕꯅꯤ ꯁꯤꯐꯥꯎꯗ ꯁꯨꯕ ꯂꯣꯏꯈꯠꯂꯦ ꯂꯥꯛꯇꯦ ꯍꯧꯖꯤꯛꯐꯥꯎ ꯂꯩꯅꯤ ꯑꯩꯁꯨ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯁꯣꯏꯗꯅ ꯈꯔ ꯇꯞꯆꯔꯁꯨ ꯑꯩ ꯂꯩꯗꯤ ꯂꯩꯔꯅꯤ ꯇ꯭ꯔꯦꯛꯇꯔ ꯑꯩ ꯈꯨꯗꯧ ꯌꯥꯝ ꯂꯪꯈꯠꯂꯦꯕ ꯑꯩ ꯁꯤ ꯂꯧꯐꯝꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯣꯏꯕꯤꯌꯨꯇꯪ ꯍꯥꯏꯕꯗ ꯆꯍꯤ ꯆꯨꯞꯄ ꯉꯥꯡꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯄꯨꯡ 2 ꯇꯥꯔꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦ ꯐꯩꯗꯣꯝ 2 ꯐꯩꯗꯣꯝ ꯃꯆꯥ ꯑꯃ ꯑꯆꯧꯕ ꯑꯃ ꯅꯩꯕ ꯂꯣꯏꯔꯦ ꯁꯤ ꯅꯩꯔꯤ
ꯁ꯭ꯋꯥꯏꯁꯦ ꯇꯣꯡꯕꯅꯦ ꯑꯗꯨ ꯏꯟꯒꯦꯔꯣ ꯑꯁꯣꯝꯗ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇꯣ ꯇꯨ ꯏꯕꯥꯏ ꯑꯁꯤꯒꯤ ꯃꯌꯥꯏꯋꯥꯏꯗ ꯈꯔ ꯀꯨꯠꯂꯤꯁꯦ ꯑꯁꯤ ꯏꯁꯤꯡ ꯌꯥꯝ ꯂꯩꯌꯦ ꯀꯨꯠꯂꯦꯕ ꯁꯨꯃꯥꯏꯅ ꯅꯩꯔꯦ ꯐꯖꯅ ꯅꯩꯔꯦ ꯎꯔꯤꯡ ꯃꯅꯨꯡ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯑꯇꯩꯁꯤꯕꯣ ꯃꯆꯥ ꯅꯠꯇꯦ ꯃꯄꯤꯅꯤ ꯅꯩꯊꯠꯂꯝꯃꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯍꯨꯜꯂꯅꯤ ꯁꯤꯗ ꯄꯨꯔꯛꯑꯦ ꯄꯨꯡ 4:30 ꯇꯥꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯍꯨꯜꯂꯒꯦ ꯁꯤꯗꯣꯔꯦ ꯑꯩ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯩꯈꯥꯏꯔꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯍꯨꯟꯖꯤꯟꯈ꯭ꯔꯦ ꯏꯄꯨꯒ ꯑꯩꯒ ꯇꯧꯔꯒ ꯍꯨꯟꯖꯜꯂꯦꯅ ꯏꯊꯟ ꯍꯨꯜꯂꯗꯤ ꯁꯨꯔ ꯅꯪꯉꯔꯣꯏ ꯏꯄꯨꯒ ꯑꯩꯒ ꯇꯧꯔꯒ ꯍꯨꯟꯖꯜꯂꯦ ꯊꯥꯡꯖꯤꯡ ꯍꯟꯖꯤꯟ ꯅꯨꯡꯖꯤꯟ ꯍꯌꯦꯡ ꯄꯨꯊꯔꯅꯤ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯄꯨꯡ 6 ꯍꯦꯜꯂꯦ ꯄꯨꯡ 6 ꯃꯤꯅꯤꯠ ꯀꯌꯥ ꯆꯠꯂꯖꯥꯠꯅꯣ ꯄꯨꯡ 6ꯇꯤ ꯐꯖꯅ ꯍꯦꯜꯂꯦ ꯈꯪꯉꯦ ꯊꯣꯛꯒꯦ ꯃꯝꯁꯤꯜꯂꯛꯑꯦ ꯑꯩꯕ ꯌꯣꯄꯥꯛ ꯑꯥ ꯊꯅꯝꯃꯦ ꯍꯧꯖꯤꯛ ꯄꯨꯡ 7 ꯆꯞ ꯆꯥꯅ ꯇꯥꯔꯦ ꯄꯨꯡ 7 ꯃꯤꯅꯤꯠ 1 ꯆꯠꯂꯦ ꯉꯔꯥꯡ ꯑꯍꯤꯡ ꯍꯥꯏꯁꯦ ꯄꯨꯡ 6:30 ꯑꯗꯥꯏꯐꯥꯎ ꯍꯨꯟꯕꯅꯦ ꯁꯤꯒꯤ ꯂꯧꯁꯦ ꯄꯨꯡ 6:30 ꯑꯗꯥꯏꯗ ꯂꯣꯏꯁꯤꯜꯂꯤꯅꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯐꯧꯗꯤꯁꯦ ꯃꯇꯣꯟ ꯊꯣꯛꯑꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯧ ꯎꯕꯁꯦ ꯈꯔꯁꯨ ꯈꯪꯕ ꯋꯥꯠꯄꯅꯤꯅ ꯉꯔꯥꯡ ꯐꯧ ꯍꯨꯟꯁꯦꯅ ꯑꯍꯟ ꯑꯃ ꯏꯄꯨ ꯑꯃ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯃꯥ ꯍꯨꯟꯃꯤꯟꯅꯕ ꯃꯇꯝꯗ ꯐꯧꯗꯤꯁꯦ ꯃꯇꯣꯟ ꯊꯣꯛꯇꯦ ꯈꯔ ꯊꯣꯛꯏ ꯈꯔ ꯊꯣꯛꯇꯦ ꯇꯪꯈꯥꯏ ꯐꯥꯅ ꯊꯣꯛꯇꯕ ꯃꯇꯣꯟꯁꯦ ꯁꯔꯨꯛ 3 ꯊꯣꯛꯄꯩ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯇꯣꯟ ꯊꯣꯛꯑꯕ ꯑꯗꯨꯒ ꯑꯇꯩꯗꯤ ꯊꯣꯛꯇ꯭ꯔꯦꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯁꯪꯒꯣꯝ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯁꯜꯂꯅꯤ ꯊꯥꯡꯖꯤꯡꯕꯨꯗꯤ ꯍꯨꯟꯈ꯭ꯔꯦ ꯑꯗꯣ ꯃꯤꯛꯁ ꯇꯧꯁꯜꯂꯅꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯐꯧꯁꯦ ꯑꯃꯠꯇ ꯂꯤꯈꯠꯇꯦꯗ ꯑꯉꯧ ꯑꯔꯥꯛ ꯈꯤꯇꯪ ꯃꯤꯒꯤ ꯂꯤꯈꯠꯄ ꯎꯕꯗꯣ ꯑꯩꯁꯦ ꯑꯃꯠꯇ ꯎꯗꯦ ꯃꯇꯣꯟ ꯊꯣꯛꯇ꯭ꯔꯕꯖꯥꯠꯅꯤꯗ ꯑꯁꯤꯗ ꯑꯃꯒꯗꯤ ꯊꯣꯛꯑꯦ ꯇꯨ ꯁꯤꯗꯁꯨ ꯑꯃ ꯊꯣꯛꯑꯦ ꯌꯥꯗꯧ ꯃꯥꯟꯗꯦꯕꯨ ꯅꯨꯃꯤꯠ 5ꯅꯤꯗ ꯈꯪꯅꯤ ꯍꯥꯏꯕꯗꯨ ꯀꯩꯝꯇ ꯇꯧꯗꯦ ꯌꯥꯗꯦꯕꯨ ꯁꯤꯗꯤ ꯏꯁꯤꯡ ꯂꯣꯏ ꯀꯥꯎꯋꯦ ꯑꯃꯠꯇ ꯎꯗꯦꯅꯦ ꯇꯧꯔꯤꯁꯦ ꯐꯧꯁꯦ ꯂꯩꯅꯥꯡ ꯃꯛꯇ ꯆꯪꯉꯒ ꯂꯩ ꯐꯧꯗꯤ ꯃꯌꯥꯝ ꯇꯥꯏ ꯂꯤꯈꯠꯄꯗꯤ ꯑꯃꯐꯥꯎ ꯎꯗꯦ
ꯅꯥꯄꯤꯗꯤ ꯂꯤꯈꯠꯂꯛꯏ. ꯅꯥꯄꯤꯗꯤ ꯂꯤꯈꯠꯂꯛꯏ. ꯁꯤꯗ ꯑꯃꯈꯛ ꯂꯤꯈꯠꯂꯤꯁꯦ ꯅꯣꯛꯅꯤꯡꯉꯦꯍꯦ. ꯎꯆꯦꯛꯀꯗꯤ ꯐꯅꯌꯥꯝ ꯇꯥꯔꯦ ꯈꯪꯉꯦ. ꯎꯆꯦꯛꯅꯗꯤ ꯈꯨꯟꯗꯦꯗ ꯐꯧꯁꯦ. ꯑꯗꯨꯝ ꯂꯩꯌꯦꯕ ꯐꯧ ꯃꯌꯥꯝ ꯇꯥꯔ ꯂꯩꯔꯤꯕ. ꯃꯇꯣꯟ ꯊꯣꯛꯇꯦꯕ. ꯐꯧꯁꯤ ꯃꯇꯣꯟ ꯑꯝꯇ ꯊꯣꯛꯇꯦꯀꯣ, ꯀꯥꯞꯊꯣꯛꯇꯦ ꯑꯝꯇ. ꯉꯁꯤ 6ꯅꯤ ꯁꯨꯔꯦꯅꯦ. ꯑꯁꯤꯗ ꯑꯃ ꯃꯇꯣꯟ ꯊꯣꯛꯄꯗꯣ, ꯃꯇꯣꯟ ꯊꯣꯛꯄ ꯑꯃꯗꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ. ꯑꯃꯠꯇ ꯂꯤꯈꯠꯄ ꯈꯣꯠꯄꯒꯤ ꯃꯃꯤ ꯂꯩꯇꯦ ꯁꯤꯗꯩꯗ. ꯃꯥꯡꯉꯣꯏꯗ꯭ꯔꯕ ꯆꯍꯤ ꯑꯃꯒꯤ ꯇꯧꯔꯤꯁꯤꯕꯨ. ꯐꯧꯗꯤꯗꯣ ꯐꯩ ꯐꯠꯇꯦ ꯑꯗꯣ ꯍꯥꯏꯕꯤꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯧꯔꯣꯏꯗꯅ. ꯍꯩꯇ ꯎꯖꯕꯁꯤꯗ ꯃꯃꯥꯡ ꯆꯍꯤꯁꯨ ꯃꯥꯡꯉꯤ. ꯑꯗꯨꯗꯨꯒ ꯅꯣꯏꯅ ꯐꯖꯅ ꯎꯗꯕꯩꯅꯦ. ꯐꯧꯗꯤꯁꯤꯅ ꯁꯣꯝꯗ ꯃꯇꯣꯟ ꯊꯣꯛꯑꯝꯗ꯭ꯔꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯜꯂꯅꯤ ꯑꯃ, ꯍꯌꯦꯡ ꯑꯃ ꯍꯨꯟꯖꯜꯂꯗꯣꯏꯅꯤ. ꯍꯌꯦꯡ ꯑꯃ ꯁꯤꯜꯂꯅꯤ. ꯏꯁꯤꯡ ꯀꯪꯉꯦ. ꯏꯁꯤꯡ ꯀꯪꯉꯦ. ꯁꯤꯁꯨ ꯀꯪꯉꯦ. ꯏꯁꯤꯡ ꯈꯔ ꯊꯥꯗꯔꯛꯏꯅꯦ. ꯍꯌꯦꯡ ꯏꯁꯤꯡ ꯆꯤꯡꯗ ꯌꯥꯔꯔꯣꯏ. ꯐꯩꯗꯣꯝ ꯑꯆꯧꯕ 3ꯁꯤꯗꯤ ꯕꯦꯁ ꯇꯥꯔꯦ. ꯑꯆꯧꯕ ꯑꯃ, ꯃꯆꯥ ꯑꯃ, 2, 3ꯁꯤꯒ ꯃꯣꯏ ꯐꯩꯗꯣꯝ 4ꯁꯦ ꯐꯔꯛ ꯇꯥꯔꯦ. ꯏꯁꯤꯡꯁꯦ ꯋꯥꯠꯂꯦ ꯃꯣꯏ. ꯐꯧꯁꯨ ꯑꯝꯇ ꯍꯧꯗꯦꯗ. ꯐꯥꯒꯤ ꯇꯥꯏ. ꯇꯥꯔꯤꯕ ꯐꯧ ꯃꯌꯥꯝꯁꯦ ꯁꯤꯟꯀꯠꯇꯦꯕ. ꯃꯇꯣꯟ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯐꯧꯒꯤ ꯐꯧ ꯉꯥꯛꯇꯅꯦ ꯇꯥꯔꯤꯁꯦ. ꯑꯩꯁꯨ ꯀꯨꯡꯅ ꯍꯦꯛꯇ ꯍꯨꯟꯖꯤꯟꯕꯅꯦ ꯑꯗꯨꯕꯨ ꯍꯧꯔꯛꯇꯦꯅꯦ. ꯍꯌꯦꯡ ꯑꯃꯨꯛ ꯍꯟꯅꯕ ꯐꯧꯗꯤ ꯑꯣꯝꯃꯦ. ꯉꯁꯤ ꯂꯧꯈꯠꯂꯦ. ꯅꯨꯃꯤꯠ 2 ꯇꯤꯡꯉꯦ. ꯉꯁꯤ ꯅꯣꯡꯃ ꯑꯣꯝꯃꯅꯤ. ꯍꯌꯦꯡ ꯍꯨꯜꯂꯅꯤ.